Ngara numida wairam mangkhiba panam pause digi maruoiba paikhre khangatjaraka miyamda khudo tamjage Naga political solution purakpada thengthalibase NSCN nate India nune Kyotoko Naga political solution purakpada matam thengthaliba ase NSCN nate India government ni haina NSCN IM gi president Kyotoko na phongdorakle Naga Republic Day ga mari lenina thadorakpa cherol amada President Kyotoko na hai ngasi haiba numit asi nagali miyamgi khwaidagi chauthokchaningai oiraba numit adune ngasidagi chahi 95 gi mamangda numit asida isani isagi lebak ngakjarage haina program tawkhibane international political system amasung yelomi singi ningtambabu ikai khumnaba haiba principle adugi makhada isagi political right amagi damak aikhoige lenga ama semjakhiba numit adubo aikhoina Naga Republic Day haidi ningsing thorom pangthokle isagi ningkha tamnaba hotnabada aikhoina aggressor singi mafamda ngak nonjaroi haiba international principle adugi makhada ngasi su lengdena Naga miyamna leble haide Naga Republic Day haiba asi kumjali singa majama panifuga tareke August 13 gi Naga Independence Declaration amasung kumjali singa magasama panyankhagi mathogi Naga privacy pe ikai khumna bagalonina numit asi masigi asengba symbol amani haiba Naga mipum khudimang na ningsingminase Naga gi asiguma historic oiraba documents sing asisu New York ki UN across bus the length na leide masimang Naga sing masai humdrarom asinam thaduna lakli haiba mayek sing na tagli haina so President Kyotoko ge warol aduna makhata de ningtamba Naga senson amagi dama sathaki balanthengda thawai thakraba aikhogi lami sing Freedom fighters sing amadi ningtamba Naga nation amagi damak thawai pamuki daba Naga Khudimak ki mafamda asiguma numi asida ikai khumnaba uchare makhogi hona zaman amadi hanba leitaba thongnana ngachi phawba Naga freedom movement gi mayon chumduna lakhibane aikhoina matam pumbada makhogi khudung induna chatkani haiba wafamsu thamlakhi Naga gi ipai puna thambiramba lamda leijariba natural resource kaya India government na leptana laukthoknaba hotnaduna lakli haiba wafam thambaga loinana Naga gi lamda India government na petroleum exports taunaba hotnarakpagi mayokta all Naga community na khongpham sepna lepkhiba asimakna Naga national identity bu mayek sengna masak takle haina chu Kyotoko na phongdorakli makhatarapa pauda Manipur gi issue irai laiba issue nate RSS Manipur gi issue asi irai laiba issue amadi nate aduma state asigi miyam mahusagi punsida hanjilaknaba Rashtriya Swayam Seva RSS nasu angamba thakta thodang loduna hotnari haina Sangya asigi Joint General Secretary Manipur CR Mukunda na phongdorakle ngasidagi numai humni chupna Bengaluru da pangthokadaba RSS All India Pratinidhi Sebaga marilenina pamisinga unaba amada CR Mukunda na mathaki wafam asi phongdor aduna mahakna hai Manipur da thakulom oirakliba phibam asi hekta laksinduna mahusagi punsida purakpa haibasi taraiba nate issue asigi mapum oiba waroisin ama purakpada matam kharadi adumak sangani Manipur gi issue asida RSS na chekupna yengsinduna lakli amadi Sangya gi kadar sing state asida leituna angamba thakta tawba yaba thabak sing tawri haiba wafam thamki mahakna makha taraduna hai central government gi maikidagi maru oina khara amana political oina aduga khara amana administrative oina lawrakpa warep singna ngasi Manipur miyamgi dama karigumba asa amadi uba phangle aduma po organization ama oina sangya asigi maikidagi Manipur da mapung phana mausagi punsida purakpadi matam khara adumak sangani haina khalle social organization ama oina RSS na Manipur da muknariba community anigi marakta yasinaba ama puraknaba pandamda community ani makiluchingba singa Imphal da Guwahati da amade Delhi da phaminaduna wari sanakhiba leikhrei masina kanaba kharari aduma phangba ngamkhe haujiksu politically soft tawgadaba issue kaya ama leire warep kharana center na lawjagadabane aikhoigi maikedigidi community anigi marakta nungsi chanana puraknaba hotnaduna Manipur miyamgi mateng pangle RSS na relief camp sing da leiriba IDP sing da chana thaknaba mateng pibada natana imung amada nongmuna darka oiba polam sing mateng piduna lakle hauji state asida president rule lakraba matung karigomba ahongba kharade laklagani haibase thajaba lei
administratively ꯈꯔꯗꯤ resolve ꯇꯧꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯥ ꯀꯨꯟꯂꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ethnic violence ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯍꯥꯏꯅꯁꯨ RSSꯒꯤ Joint Secretary Manipur CR Mukundana ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤꯕ ꯐꯥꯎꯕ delimitation ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯣꯀꯣꯃꯤ ꯁꯨꯗ ꯂꯩꯕꯁꯤꯡ ꯀꯟꯈꯠꯂꯒ ꯊꯝꯕꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯠ ꯗꯥꯎꯟ ꯇꯧꯕ ꯆꯪꯏ꯫ ꯑꯊꯧꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯕꯣꯔꯗꯔ ꯈꯪꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ delimitation ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯅꯤꯡꯊꯤꯅ ꯐꯦꯟꯁꯤꯡ ꯇꯧꯗꯕꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ delimitation ꯇꯧꯕ ꯃꯔꯝ ꯆꯥꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯅꯤꯡꯊꯤꯅ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯕꯣꯔꯗꯔ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯇꯨꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯗꯥꯇꯥ ꯑꯃ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ delimitation-ꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ delimitation ꯇꯧꯕ ꯇꯥꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯅꯝꯊꯔꯒ ꯃꯤꯇꯣꯞꯅ ꯂꯩꯉꯥꯛ ꯆꯨꯞꯂꯤ ꯄꯥꯏꯈꯤꯕꯒꯤ ꯐꯤꯚꯝ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯡꯀꯨꯞꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯠ ꯗꯥꯎꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯠ ꯊꯥꯔꯤꯕꯁꯤ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯀꯟꯈꯠꯂꯒ ꯊꯝꯕꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯄꯨꯔꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯗꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯕꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯨꯔꯨꯞ ꯑꯅꯤꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯝꯕ ꯑꯁꯤꯃꯛꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯥꯜ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯂꯥꯟ ꯅꯠꯇꯦ꯫ ꯃꯁꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯐꯥꯎꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯆꯨꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯜꯂꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡꯗ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯑꯅꯤ ꯐꯥꯔꯛꯀꯗꯧꯔꯕ ꯂꯥꯜ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯇꯔꯅ ꯄꯥꯏꯈꯠꯂꯛꯄ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯁꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯃꯈꯣꯏꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕ ꯐꯣꯡꯅ ꯊꯣꯛꯂꯛꯂꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯄꯔꯇꯤꯕꯨ ꯃꯩ ꯊꯥꯗꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯤꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯦꯟꯇꯔꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯨꯃꯤꯗꯥꯡ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯕꯗꯒꯤ ꯃꯤꯄꯥꯏꯅꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜꯗꯒꯤ ꯍꯧꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯪꯂꯥꯗꯒꯤ ꯄꯥꯏꯈꯠꯂꯛꯄ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯊꯛꯇ ꯂꯥꯟꯗꯨꯅ ꯈꯥ ꯄꯥꯡꯅ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯔꯛꯄ ꯎꯕꯗ ꯑꯃꯁꯨꯡ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤꯡꯅ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯒꯗꯒꯦ ꯑꯃꯁꯨꯡ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯑꯦꯌꯔꯄꯣꯔꯠꯇ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯍꯪꯂꯨꯕꯗꯗꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯅꯥꯏꯠ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛ IL ꯇꯧꯗꯨꯅ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯨꯀꯦꯁ ꯃꯥꯡꯈꯤꯕ ꯒꯕꯔꯅꯔꯅ ꯂꯪꯂꯥ ꯂꯪꯖꯤꯡ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯇ ꯖꯨꯗꯥꯟꯇꯦꯛꯀꯤ ꯑꯅꯛꯄ ꯃꯐꯝꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁ ꯗꯥꯁꯀꯤ ꯆꯞ ꯆꯥꯕ ꯂꯪꯂꯥ ꯂꯪꯖꯤꯡ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 22 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯦ ꯀꯨꯃꯥꯔ ꯕꯂꯥꯅ ꯃꯨꯀꯦꯁꯀꯤ JAC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫